Lebanon ge Hezbollah chip na US pu Russia Ukraine gi lan Thokhanbagi Maral Sikhre Lebanon ge Hezbollah chip said Hassan Nasrallah na laibak pokpa numitta United States pu Ukraine da thokliba thokdok sing gi damak Maral Sikhre amade US da thajaba thamliba miyoi sing da Russia Ukraine gi lan dagi para ama tamna bataksin khre Nasrallah na wafam ase Hezbollah gi leader said Abbas al Musawi laikidabagi kuntra suba kumon ga mari lainana pangthokiba conference amada television da wangang bada phongdokiba ni haina Lebanon gi National News Agency na report tawke Ukraine amasung Russia gi marakta thokliba se yamna khudong thiningai ni haina Nasrallah na warning pi ki haire Afghanistan Myanmar na Russia gi mayokta vote pi ga nei Afghanistan amasung Myanmar na Russia na Ukraine da landabagi khongthang condemn tauba United Nations General Assembly ge resolution sogatuna vote pi ga ni haina diplomat sing na phongdok le Taliban na laingak liba Afghanistan amasung military junta amana chalai riba Myanmar laibak ani ase democratic oiba mawongda mikhal pangthoklaga semkiba makhoi ge hanagi government singna hapkiba ambassador singna UN da represent tawriba nei Taliban amasung Myanmar ge military ruler singna makhoi gi oiba UN ambassador sing khankhrabasu world body asina makhoi bu recognize tawde resolution adu Ukraine ga tanaraga European laibak singna puthokpa nei laibak asina resolution adu bu sogot papame madugi mayokta vote piba natraga vote launabada yaudaba tawroi haibasi military list aduna utle General Assembly ge resolution sing chapchana ingani haibadi laite haina agency gi pauna haire Ukraine da laibak asidagi mahairoi amata hostage ohenbagi report laite Ministry of External Affairs Bharat tagi lakpa mahairoi singbu Ukraine da hostage oina fajinduna thammi haiba report adu India government na ngasi yaningdaba phongdokhre laibak asina war na sokhalaba Ukraine da lairiba Bharat macha khudingmakka mikup khudinggi pau phongnari hainasu makhata na phongdokhe wafam ase Russian government na Bharat tagi laktuna mahai tamliba Bharat macha kaya Kharkiv ke nongsup thangba Ukrainian city singda hostage oina phajinduna thami haina claim tawkhraba matungda sengdorokhibada phongdorokhiba nei Ministry of External Affairs ke wangangloi Arindam Bakachina phongdokhibada Ukrainian authority na Bharat ki mahiroi singbu Kharkiv amasung Ukraine gi nongsup thangbada lairiba thangnaba mafam singdagi special train da lokthoknaba hotnabada achouba mateng pangli haikhe miyoi million 1.5 na khunda duna lairiba Ukraine city ge awang nongpok thangba saruk asina Russian force na landarakbada khwaidagi soklaba mafam oire marak asida Ukraine da Russian singna landabada chayol ama phajin khraba matung Ukraine da lairiba Bharat macha pumnama Kharkiv thadoknaba Bharat ki maikaidagi phongdokhre makhoina khongna oirabasu Kharkiv pu khudakta thadoknaba haire anauba advisory asida phongdokhibada railway amasung bus ki khudong chaba phangaudraba mahairoi singna Kharkiv ka naknana lairiba mafam ahum haibade Pesochin Babai amasung Bezlip Dipka da khongna oirabasu chananaba khangan khe India government ki report matungina Ukraine da hojik Bharat macha punna lising nipan lom thorokpa yadana lairi haire Russia ge Indian origin legislature amana Ukraine gi mayokta chathariba military action sogatkhre Russia ge Indian origin legislature amade Russian President Vladimir Putin gi party gi member Dr. Avek Kumar Singhana Russia na Ukraine gi mayokta chathariba military action sogatpa phongdokhre hiram asigi matangda Dr. Avek Kumar na phongdokibada Russia ga yumthangnariba laibak asida wari sananabagi damak piba yaba khudong chabasing mamangda matik chana pikhre mai pakhidavana lal chathanaba warep adu laholakhibani haide karigumat China makhoi ge military base adu Bangladesh da semgalaklabade India na karamna react tawgani haina hangladuna India na madu sungpam pamloi haibase kakningai yaugdraba wafam nei NATO asi Russia gi mayokta semkhibane karigumba Ukraine na NATO yaukhrabade maduna Ukraine na ikoiga ngamkhai oibagumna NATO gi forcing na aikoiga naksinnarakane madu agreement gi mayokta laiba thawong ama oigane maram kaya asi laibana Russia gi president amade parliament na atopa lambi leitabadagi tangai fadana lan changsinanaba warep laukhibani haikhe wangjingda phimu setpasingna vote ka mari leinana landaram lei
ngarang ahing Wangjing SK laikai da phimu set pamioi kun kunthra romna Wangjing hodam bada leiba salam tombagi yumda nongmai kapsilamba Wangjing kaithel manaki moirang them inau tombagi imung manung dasu nungna thajinduna ki helamba duga Wangjing SK yumnam leirakta leiba Bharatiya Dalit Sahitya Academy ge National Secretary oiriba yumnam Mahendra Kumar ge yumda changlatuna board khomba saduna thong hangdokhalaga board loidriba phauba yumdagi mapan thokpa yaroi aikhoina thokpa thadakragane nakoi imungi miyoi amata thorakano thoglaglaga hatkane thoglaktrabade karisu tawroi haina kihan khanganbagi thabak chatharam lei thawong asina nupi angang loina kiba phawal lei Thawbal police ta complain tawbada hayengse ama iraklo hairakpadagi ngasi ayuk osi Thawbal da complain tawrurei adubu hojik phauba action amata lakhot pidrei thawong asibu mafam adugi miyam na pendaba phongdorok lei loinana thawong asiga chap manana SK laikai dasu chap manaba mawongda bot thada ba thorokpa yaroi kihalambaga loinana nungna thajinduna aki akhang pohal le haide kihan khangalaga bot laugani haibagi wakhalon thadok piyu Radhesyam Taranithoi suba Manipur Legislative Assembly gi mikhal ga mari lainana thokpa crime gi thokdok amada hairo kendra gi manung chanba Kak mayaida ngarang numidang pung taraga minute nifu rom tabada Congress Party gi worker sing oigani singnaba masak khangtaba miyoi kharana BJP gi worker na phamba dukan ahum singkup sana thugairam lei loinana masak khangdaba sing aduna nongthakta nongmai round kharasu kaptuna miyamda ki akhang piram le haire thokdok adubu yamna kana yaningdaba phongdoktuna ngasi kak mayaida miyamna wakat mifam phambaga loinana karigumba makha tana kak mayai khunda crime thoraklabade madugi daita pumba Congress Party na pugadabani haina warep laukhre ngasigi wakat mifam aduda aikhoi ingchikpa pame dukan thugaiba nongmai kapa yaningde haibana chingba thaba play card singsu paina khe matungda hero kendra ge MLA su oidiba BJP ge mirep Dr. Thoksom Radhesyam masamak hakthengna kak mayaida laktuna awaba taraba miyamga unakhe ngaranggi thokdok adubu MLA na yamna kanna yaningdaba phongdokpaga loinana thokdok aduda senaba sing athuba matamda phaganaba hotnaragani haibagi thajaba miyamda pikhe Kendra marigi polling station taragani thoi lakliba March mangada repoll taunaba ECI na khangalakre haukiba February kungani panda hanba tangkaki oina pangthokiba Manipur Legislative Assembly mikhalda aranba thawong kaya chathakre haina thangalakiba wakat ki matungina tongan ba kendra bangagi polling station taragani thoi lakliba March mangada repoll tauragani haina Election Commission of India ECI ge Under Secretary Santosh Kumar Dubey na ngasi thokpa cherol amana khangalakle ECI na Chief Electoral Officer Manipur tharakiba cherol aduna lakliba March mangada pangthokodoriba mikhal asida amukhana bot thadaragani hairiba sing aduda yauribade Imphal East District ke 1 Khundrakpam Kendra ge 1/20 Sarukthel Kangpokpi District ki 51 Saitu ST ge 51/46 New Kaithel Manbe Churasanpur District ke 56 Thanlon ST ge 56/5 Songsang Mission School 56/10 Maite ME School amade 56/19 Tinsong ME School 57 Hanglep ST ge 57/20 Mazarut Kuki 57/34 Koirentak 57/39 Molsang amade 57/49 Lainom amade 60 Saitu Kendra ge 60/36 Taikot amade 60/43 Maukot ne Aroibada tabiriba pumnamakpu thagatchari